Kurumjari, ISTV Pauming Tabirva Simutaram Nokchare, Huzumarova Pau. Taramari Suba, the Great June Uprising and Unity Degi Thoram Amuko Amadi UCM Sinduna, Kekrupat Pangtukre, Manipuri Ngamkay Amadi Apunba Saktam, Nagnanaba, Firep Hena, Chessenhan Cray. Lamlongagi Langol Reserve Forest ki area da ahenba lamlok sinduna sagatpa yum chama tararom National Green Tribunal gi order makada hangangi SDC na luchingba kangbuna thugai kre amadi chaliba tha sida Union Minister na Aromatic and Medicinal Herbs singi Extractive Center ama amadi Spice Park ama urep yung tamlagani Hausi Pung Pau. Ing Solisgani Amagi Jun Gitang Taramarida, Thailand gi Konung Bangkok ta Bharat Sarkarna, ceasefire Tongaduna Santigi Wari Sanariba, NSCN-IM ga Sahi Tongnabada, ceasefire si Akaknabangam Kai Tamdaba, without territorial limit Haiba Warol Yarokpadagi, Ing Solisgani Amagi Jun Gitang Taranipalda Miyamna, Manipuri Ngam Kai Kaibayari Haina Numit Aduda Sanction Kiba Kongjang Amadi, Maka Tarakba Kongjang Singda Atauba Ataubi Taranipal, Manipuri Damak Tawai Katke. Nimit adubu ningsingduna leptana sahi khudingi pangthoktuna lakpagum ngasisu UCM amadi amukona sinduna athauba athaubi taranipalgi aroiba yatafam oikhiba kekru pata taramari suba the Great June Uprising and Unity Day gi thauram ngasi ayuk anganbadagi pangthokhe Laikhidraba mioi taranipalgi ningsing khubamda UCM gi President Elangwam Johnson Amuko gi President Waimani Khumanna luchingduna lamdam masida lairiba tongan tongan ba lupsing Laikhidraba singi imung manungi mioi sing amade lamdam masida khundaminariba mioi kanglup kayana laisu katuna ikai khumnabotke Thoramasiga Mari Lenana, the Great June Uprising and Unity Day Observation Committee na sinduna kekrupata miyamgi oiba mifam amasu pangthoke Mifamadu da Observation Committee gi Chairman Dr. Waimani Khuman, Vice Chairman Elangwam Johnson, UCM gi Consultative Committee gi Member R.K. Ranen Rajit, Ibotombi Khuman, Manipur gi Mapanda Kundariba Community Kayagi Luchingba Singh Amade, Ataylup Kayagi Maru Oiba Miyakya Susar Yake. Dr. Waimani Khumana, Manipur gi territorial boundary gi wari sanarakpada athauba athaubi taranipal ningsingdaba yaroi insolisingani amada thokiba jun taranipal gi thodok Manipur gi itihas oiduna lehoragani ni taranipal na thawai katkriba adu lamdam sigi common cause gini maramaduna makhoi gi khongun liba tangai fade lamdam asida lairiba kanglup khudingi mioi singna amatu oibagi wakal sagatpa mathau tai aikhoi punna thabak tawdrabadi karamna sakhatpa purakani aikhoi masel bhab taminaduna lebaki common oiba isu singda thabak tawminasi haike yam sing harabada yamna chinna haibu yaran aikhoi emotionally aikhoi conflict nyadre aikhoi conflict situation namada aikhoi hauju ji hingilari Audi sudah apa nak karum Michael Johnson apa ni ihan hana apa nak lepak interest tak apa betul tak betul. Hidup kini kita kau punna tahu tak mana besarnya. Aduh kerana lain mana berapa. Most important apa how to associate with one another community, with other community inhabiting in Manipur. Lain itu macam siapa kemai tunggu ke associate tunggu dengan orang segi sini. Aduh isu kamu orang isu ni pagi orang kamu isu dah kau pun mana orang tak isu. Amarom da Elangwam Johnson na phongdokhibada June taranipal gi thoram siliba asi protest day ama oina pangthokpani masina kanagumba furup amagi mayokta pangthokpanate Bharat Sarkar na aranba khongpham ama lokhibadugi mayoktani hauzik Bharat Sarkar ga NSCN-IM ga santigi wari sanariba asida ahanba oina Greater Nagaland hairambadu surprise state amuk haiba aduga hauzikna alternative arrangement haiduna amuk leide adubu Manipur gi miyamna di integrity kaiba yaroi haiba firet adu ahongba leite masida UCM amade miyamna karigumba hiram amatada compromise tawai siba tarabasu khongpham handokloi haike June 18 की observation से मसी organic being अमदोंगा movement की part अमदोंगा ऐको की इहाउसी की part अमदोंगा तब न लाइन है
Indo Naga Toki Waroi Sinjiga Nasiki observation Siga Ekoi Khana Hodaba Naina Hodaba Ekoi Nat Haningragara Kangdava Yadaba Posak Mayamu Ekonasi Kangaga Hanbatam Adugo when a Kangado this Hangrava Sahi Trate Bar Sakana Kogi NACN I am the Waris and Resida Kari Karamba from the Yumpo Sanagisi Kangi Vara Nasi Pogo Manipur Miana Taliba Kogi Lepiba Fireti Homolate very consistently could lie ever. Manipuri territorial integrity say in GM of compromise to Yahweh. So it's the neighbor Akodi Philips home to the lie. Omokodi home to home to was a Kanana respectable token. Kanana Kanun token was the government in Yagi jurisdiction later. June Tarani Palgamari Lena Jenimski Blood Bank and Transfusion Unit na Sinduna. Blood donation came ama hospital as the Pantokre. Amaram da Blood for All Race Hibatim da Voluntary Health Unit Committee Rims na Sinduna Rimski Department of Immunohematology and Blood Transfusion na Nomugi Oiba Idan Tawagi Thoram Pantokre. KMSiki Matang da Committee President M. Subhasandrana Idan Tawa Sigamari Lena Nupa Nupi Security Personnel Yauna Mio Jam Henbana EPK Hike. Hawaii Pontapi, Gravamadi, Aswapasing, Madi, Equin, Massacre of the singing Mahonda, Katopsa, Hidona Tahi, blood donation came, Rimski, Asbiti, the Pantoka, Dumasi, Maxu, Tobusing, Mahonda, Katopa, Aina, say blood donation came as a Pantokari. Athoba singing sing Kubam Kekropata, Numidang da Miamna, Mairakat Kre, Kekropatki Akoibadat, Laitengi Maikaya, so Tanduna, Miyangi Pungning Sing K. Oinam Sawongbong Youth Development Club amasung Laikai Maira Paibising na su lambida Maira Katpagaloina na Manipur apunbagi saktam kaiba yaroi haiba Mairagi khongchat ama Oinam Sawongbong da satkre. Uripok Panchai Maning Development Committee na su June Taranipal gi ihogda laikidraba singi maphamda ikai khumnaba utuna Maira Katke. Lamlongai gi Langol Reserve Forest ki Zagada Hojik TB and Leprosy Treatment Center gi Sarkana Pikiba Lamdagi Ahen Badaloksinduna Mi Kharana Yumcha Matara Rom Sagalagliba Ase National Green Tribunal gi Order Makada Hangangi SDC na Luchingba Kangbuna Tugai Kre Center si Sanaba Lam Hector Srinadasmik Mapan Manga Taru Pikibada Lamlongai gi Miyamna Ayaba Laikrabagi Matungda Handak Manipur Sarkar gi Luchingba Amagi Mi Amana Langol Reserve Forest Oina Lairiba Mafamasida Sing tem Kaiduna Uwa Yantatlaba Matungda Yum Chamatara Rom Sagalakibani. Nauna Sagalakliba Ase Tinganabagi Damag Lamlongai Miyamna Kongjang Junction Bagaluina National Green Tribunal da case ama file Tokraba Matungda Kongtanga Se Lokalakibani. Hangangi SDC na Fongdorakpada Court ki order amagi Matung ina Tabaksing Ase Packet Pani. Mafamasida Yum Chamatara Rom Sazilam Liba Ase Authority da Kangalambalaite Fongdoke. Hojik Henjela Mishina 0.956 hectare ki lam adagi hentokpa jaga da structure jing saramba adu na akhoi sigi lamlong gi nupi maru mogi organization amana National Green Tribunal da application ta petition file tawraga adu Green Tribunal gi order gi matungina sigi structure jing thuka gi Lamlongai gi Maira Paibi amana Fongdorakpada Sarkarna Lokalagliba Kongthang asi Thagale Miyamgi Oiba Sakot Thorang Tawibada Akoibagi Phibam Kaihaloidabani Haike Mase koire thani mamangda gini sagat pa hore ise mase akhoi gi kainona local gi manakta leiba khoi gi mioi di panjara roi mahangna magi thudagi toraga 110 households hana bagi kaino state na piba 0.956 hectares se sigi Mateng Laura Kandamana hidden agenda more 110 households Hanaba Kogi Pajagi, Ihulama de Kogi Pajagi Kolau Tabiraga, Moina demolist of Villa Pahabis, Kodi Sukimati Consent Department or government or higher authority of Mayam the Hoyam very thankful Yam no Isaiah Uttar Pradesh ki Kanauj district ladiba India gi oina amatangai raba Fragrance and Flavor Development Center FFDC gi ani suba extracting center ama Imphal da hanganaba chaliba tha sida Ministry of Micro Small and Medium Enterprises MSME gi Union Minister Kalras Mishra Imphal da laktuna urep yung tamgani haina ISTV News ka unabada Commerce and Industry Minister Govindas Konthojamna phongdorakle Minister na makata na phongdorakpada center sida Hanadagi maru oina aromatic and medicinal half sing maru oina charot haina khangnaba lemongrass patchouli khamela sugar free oiba stevia na chingba pambi sing pak sana thagi haiba lomi lising ahum chamanga hena chongthorakle masigi damak commerce and industry department na
catalyst agent ama oina mating pangani pambi sing asibu thagadoriba sing amadi leigadoriba singi marakta Manipur gi chief secretary na chair loduna special state level banker committee gi mifam amasu phamduna bank gi sel thadaduna thabak paikatpadasu yanaba purakre sel thadagadoriba bank amadi pothok leigadoriba mapalamgi buyer sing amadi pot thariba longmi singi marakta nakal ahumgi oiba yanase ama inagadaba khaktangairi haina minister na makata na phongdurakhe tang taramanga handaki zone gi nithokau numisi nahangi nithokau numisi da special state level bankers committee meeting ama chief secretary na chairman oiraga tobi ra ko all secretary sida masida Manipur gi all lead banks sing present oi makoi officer punamang sing makoi su yare hojiti kamaine yare har kan all the case transaction sing through bank when salan ba adu taragadi bank na makoi do paisa singa roi hane aki bidu lai roi dori adunu hoje koina tripartite agreement na makoi taw dore kana taw dore har kan farmer ne bank ne buyer ne tripartite agreement se taunu basin masina kanana oini har kan commercial industries department Churasanpur district ki manung sanba New Lamka da industrial state amasu linkhalagani industrial state asida sing yaingang amadi atopa polam singi damak spices park ama sangat padasu Ministry of Industry ki makhada lairiba Spices Board of India na ayaba pirakle hairiba industrial state asisu MSME gi union minister na Imphal da lakpada urep yung tamlagani haina phongdokhe MSME ki makhada akoi industrial state sagadori base asigi yamna interest oiba port khara dile Churasanpur si turmeric amasung ginger si yamna pothok laiba adubu masi kayam pothok laiga habadu de koi statistical report ama data ama koi horticulture department ge koi na laudri Churasanpur si spice park ama lingkhat pada viable oiba jaga oigani na masagi production sing ji khara pabani na adubu mass production to honbogi amadi darkar ta aduna ngasagi spice park se kadai da sagadoi no haga ngasagi industrial state sigi manung sida koi spice park se sarane aduna ina khanja matam dadi akoi gi naharol sing thabak phangda lehori punam sing se asida ina akoi gi ISTV gi through da ina appeal to janing badi akoi matam ga akoi energy ga se asibu mangan dargadi akoi masi akoi well on top ya masi akoi gi well ne ngasi Human Rights Council gi Geneva da pangtholiba kunmapan suba session da UN gi special rapporteur Christoph Hansna incholis ngani tarani thoida Manipur da sur laktuna sasinaba nomai kapnaba extrajudicial killing arbitrary execution gi makhata ba recommendation sing ngasi June 19 numit asida puthokuna khanagadore babupara da leiba Center for Organization Research and Education Korgi Office da Pangthokpa Paugi Mifam Amada Civil Society Coalition on Human Rights in Manipur and UN gi convener Dr. L. Devbert Roy na phungdokibada special rapporteur na India gi oina siraba matung compensation khak piraga justice phangnana ba prosecution di tawdaba sina achouba phan ama oiba National Human Rights Commission gi makhada semliba National Human Rights Protection Act asigi section 38 na prosecution ama tawbada government gi ayaba logadabani haibasina government na ayaba pidabana matam sana case ama talokhapangamde Maramaduna section 38 si lauthokpa natraga samdokpa mathautai haibasi recommendation aduda yaure loinana Human Rights Council na recommendation asi lumna lokat piraga India gi oina sothana leiriba miyoi singi justice phangdabagi achouba khudong sadaba ama leiribasi miyeng chingchil hangadaure paugi mifamasi dat lubasigi member Joy Singa Kham Idina Yaikomsu sarugya khe dum maru oina message da mana yamna concern about thamisi marginalized over people minorities vulnerable groups tribal peoples dalit sinachin basing sigi problem singsi asigumba climate of impunity ama india da leibasina justice phangdamangam dabase masi yam chawba problem ma india da leiri ena masi yamna mayek sengna special report na thambi dori ngasigi presentation sida Aying asagi pibam kaihandana thamnaba honabada achouba mateng oinanaba miyoi kayana u chara semduna hingnanabagi lambi ama oire hiram sida report ama
होंगलिबा अयिंग असागी फिवम असिदा अकोइना उपांबी कया थाबा हाइबसी अकोइबगी फिवम फगलनबदा अचौब मतेंग अमनी उसारा पांबी सिंग सेंगतुना मियामदा फंगननबा होनबा मियोय कया हौजिक्ति थोरकले इसाबु थबक पिजबा हिंगनबगी लंबी अमसु ओइबा सिंफाम असि इम्फाल ईस्टकी मोयरांकंबु सजेप्ता लेबा नोमाइतेम रंजित मितैना मसागी ओइबा मालेंगांबी नर्सरी फार्म अम सेंगतुना उसा कया पुथोगले साइक्लिंग दा नेशनल गोल्ड मेडालिस्ट अमसु ओइरिबा रंजितना क्लासिफाई सिंजिलदा point nifuni thoirom pak chawa mafam amada upambi chara kaya sengatbagi thabak kanna paikhalle mioi tare lom thabak piduna salariba farm asigi matangda ranjina fongdorakpada ngasi dagi sahi 15 rongi mamangdagi nursery pharmacy taunanaba honaduna lakpani pharmacy da chainatik haina khangnaba polonia dalchini sandalwood umorok komla yongchak yauna pambi makan tara rongi sarasing putholi haina fongdoraki nursery farm je fajan marang kaina khoi mai podle bam mipung kudi muksina nursery gi plan gi wakhalon je leirakanda khoi achau awon ba samadam lakani chainatik thabi matangda rajina fongdorokpada lamdam sida hana fongba tik makalasi chawba tapi chainatik makal asidi chawba su thui sahi aniromda fit kuntharom wangbangami laihauda su akaiba leite mapangan su kanba u oibana upambi asigi sarasing sengatpani haina fongdoraki leiriba thaina di chana bo tiksiamna khoi tiksiam tangbo variety am oiga su magi chawwi matam khathindaba sidi sahi anida put kuntha gi machang wangami sahi anida put kuntha wangmanina magi chawwi chang sere ai ko lehau khra hapi taragadi fulani sahi ma makhaida fulani gi score de kon mangami pharmacy da thabak suba yauba nupi amana fongdorakpada usara semba asida kahena awaba oide pharmacy da yaubadagi yum pubasu ngamle imung manung pubada asobo mateng amasu oire haina fongdorake subam jabam khangdeba aduna chi lairakpadagi di nungju yam nungai imung manung ju yam nungai re aduna pasanung sa khangde ama khangde loina ma kome pharmacy dagi hojik fawda usara sing taragi matakta yonba ngamkhre mipung kudimak usara thabi bagi wakhalon pohannaba amadi masida mai onsilabadi hingba ngamba ponsi oi haina ranjina makhatana ISTV news da fongdorake kudimusina u wakhalon ge helera mipung kudimusina u jingsi koi kana go mo sisina okina leiri taragadi malengami nursery farm da janghan biro u chaw daba mi le kasu u matau kham chawn gedagi haibagi wakhlon pamale kasu janghan biro ai koina kana guide tawni tamjage thani sabu thabak pijen bagi mai kaida pusalali ba thong asimak mipung khudimangna haiba koi malengambi nursery farm sumaina koina pungning thogat piba amadi makoi bu yokat piba ron mathau tai pawdam jariba nabukumar khawkom ISTV news kangla ILP system gi khongjang lepalaitre haina JCILPS student wing gi cherol amana hari cherol sina makhatana Manipur da inner line permit system chana hanana ba JCILPS na matam sangna lebak miyam ga khusamna duna khongjang kaya leptana sangsin duna lakli JCILPS student wing na Manipur gi mafam kaya da chatuna amadi lekai da school college sing da paktakna na awareness tawduna lakli makhatana su sathakigani lagliba june gi tang 16 tagi hawgadori ba assembly mifam mamangda miyam na yadaba mitop yokatpa bill withdraw tawduna yellow mi kanana ba amadi lebak miyam na yagadaba bill ama semhobana khwaidagi afaba oigani hari assembly mamangda yellow mi singna pamba bill putoktrabadi JCILPS student wing na lebak miyam ga khusamna duna hanadagi hena kanba makhal makha kayagi khongjang sangsinana ba sem saba loire hari haujigate mabrem talokjari break ki matungna mayam taram nokchari Vadilal company gi ice cream bomber charubadagi handak angang ani hospital da laikanakiba adugi matangda Khurai Lamlong Bazar dagi Doldo Delicious ke proprietor Thangjam Anil na Vadilal company gi ice cream khudingmak thingbalete sumnatangi bomber variety khakta thingbani haina ngarang Manipur press club ta pangthokpa pawmi singa unabada phongdukre business partner oidiba TS Samarendra Fungukibada Vadilal ice cream gi oina variety chahumgi mathakta lai market ta thadoktriba bomber variety gi ice cream sing lokatna ba honoragani bomber variety piece tarama pal lokatuna taste tawnaba food safety gi kangbuna thakre nimit taramari ni gi manungda bomber variety ice cream gi chap chaba wafam ama khanglagani haike aduna Vadilal kudimak saba yadaba nati haidana ikoina media da sendukchaningi maramdi ngasi ikoina pot kudimak Vadilan si thinge haina ben tawe haina lawhragadi nasai nomagi sara tanjariba trolley mayam ama illiba haidi wak kana khoi
थबक सुख सिनी मैम ट्रोली मैम इली अदगी मसीगी डिस्ट्रीब्यूट तौनब येंथोनब मी मैम थबक सूरी सिगी पूरा थबक सुमाइना बेन तौवी हाइबिरगदी अखोइद अवाबम ओइरे कैथेल फंगबा स्कूल यूनिफॉर्म न चिंबा कया प्राइवेट स्कूल सिंगना ममन हेना योनबगी थबक चथबसिना सेंथोक निंथिना लेतबा इमुंगी अंगांग सिंबो अरानब लंबीदा चटखिनबगी मरम अमा ओहेले हाइना ऑल मणिपुर स्टूडेंट गार्जियन ऑर्गेनाइजेशन की सेक्रेटरी ऑर्गेनाइजेशन सुमतिना ngase मणिपुर प्रेस क्लब पांगथोकपा पाउमिसिंग उनबदा फोंगदुखरे प्राइवेट स्कूल अमदी स्कूल की बोर्डिंग सिंगदा यूनिफॉर्म अमदी सेटनबा फिरोल सिंग मरम चादना मखल अहुम मरी लेहंदुना सेंदाल लंबिरोमदा चथरकपा असिना ममा मपा सिंग अवाबा मायुकनरे बोर्डिंग द पीरिबा चिंजाक अमदी थकनबा इसिंग फत्तबदगी अंगांग कया नादुना मयुमदा लेबगी मसिंग यामखलगले प्राइवेट स्कूल सिंग असेंगबा स्कूल अमा ओहेनबगी दमक यूनिफॉर्म सिंग महिरोई मसाना कैथेलदगी लेदुना सिजिनहलु अमदी स्कूल सिंगी एडमिशन अमदी थागी फी चप मानबा मवोंगदा लेपकदबनी हाइखे मखल मखा कया की यूनिफॉर्म योनसनबा अदगी बाजारदगी अमा हेक्ता लेरगा तोंजबा याबा मोजादुदा स्कूल की ममिंग नप्रगदी यादे हारगा लुपा कुन पीबा मोजादा यांखै हेक योनसनबा असिगुंबा सिंग असि खुदक्ता लेपियु अदुगा असेंबा नीट एंड क्लीन याम सिस्टेमेटिक ओइबा मवोंगदा स्कूल लिंबियु हाइबसे ऑल मणिपुर स्टूडेंट गार्जियन ऑर्गेनाइजेशन की माइकैदगी प्राइवेट स्कूल खुदिमकता अपील तौजरी कैराव केंद्र की मनुंग सन लेबा समान तांखुल खुलगी सिंगदोलदा NLCPR की सेंथंग मखादा लुपा करोड़ 58.8 अमा संगना साबा लोइरबा थौबाल डिस्ट्रिक्ट की तोंगान तोंगान बा मफम कयादा इसिंग फंगनबा पाइखतलिबा वाइथौ पाट वाटर सप्लाई स्कीम की थबक थोरम सिंग खुल्लसिगी मियामना थिंजिनख्रे वाटर सप्लाई से ताबा खुन फाउदुना चलिबा लंबीसु थिंजिनख्रे थौबाल हाउखा कियाम अमदे लिलोंगी सरुक खरदा इसिंग पीबगी थबक हौरंबा अदुसु मियामना थिंजिनख्रे खोंजंग असigi matangda village authority की secretary MM अंगमना वाटर सप्लाई असि साबा हौरकपदा खुलगी मियामना PSE department की वाफम थबक ओइना ओंथोरक्तबदगी खोंजंग असि संगसिनबनी खुन असिदा थकनबा अफबा इसिंग फंगनबा मई फंगनबा वाटर सप्लाई असिदा खुनगी मियोय खरा थबक पीबा अमदे सेमगतलिबा खुनगी सर्स लोइसिनबदा डिपार्टमेंट ना मतेंग पांगनी हाइना थाजब पिरंबा अदु थबक ओइना ओंथोरक्त्रे हाइना पेंदबा फुंगदुखे स्कीम असिगी मखोंगदा सिंग निंखाइरिबा सिसु रिटर्निंग वन सेंबियु हाइबसु ताबिदे मियामगी खंदुना खुल असिगी मियामना येनबा लेतना वाटर सप्लाई असि साबगी लम पीबा यानखिबनी अदुबु डिपार्टमेंट ना यानखिबा सिंग थबकता ओंथोक्ट्रबनिना लमगी यानबगी एग्रीमेंट सरकारना पीबा ngamloi जून 12 फावबगी मनुंगदा वारोइसिन पुरकनबा होनद्रबदी हेना कनबा खोंजंग संगसिनलगनी हाइदे अखोइदा दरकार लेबा पोस्ट पीबा अदगी अखोगी इसिंग फ्री दे पीबा अदगी अखोगी मई से फ्री द थानबा अमदी अखोगी चर्च अनोबो सागबसिद मतिंग पांगबीबा मसे लुसिनबा हाइना अखोई यानखिबनी अदुगो ngasi गवर्नमेंट ngasi थबक ओइना पांथोक्तबगी मरमना अखोइसे ngayu ngayu हाइबसि सही मागात्रु हेले अदुना मरम ओइना अखोई प्रजामयाम जे सावरगा ngasi बनसे जथरकपनि मस खुनसु गवर्नमेंट दा अखोई लमजिगी एग्रीमेंट पीबा सुगंगमोय हाइबसि प्रजासिगी अरेप वफमनि लोकताकता नुमिदांगदा डायनेमो सिजिनरगा nga pharamba miyoi mari Bisnupur police oshi mani hana luchingba kangbu amana ngasi ayuk anganbada loktakta gi fagatle makhoidagi battery ahum dynamo mari phangle hari ISTV network na senior directors guild Manipur ga khusam naduna pangthokliba national amadi international gi thakta saruk yaruraba short film amadi documentary film festival gi taramari ni chanba numida sida filmmaker L Amarendra Sharma gi film ahum khangdokpa sakhang bidraba mahakto amasung aisu hingli nakhoigum hairiba film ahum asi utkani मियामना ISTV संगाई चैनल दा नुमिदांगी पुंग 3 मखाई अमदे पुंग 10 मखाई दा उब फंगनी प्रोग्राम असि हयेंग अयुक पुंग 9 अमदे नुंथिल पुंग 2 दा हाइरिबा चैनल असिमक्तदा रिपीट टेलीकास्ट ओइना संदोक्चगनी कमिश्नर ऑफ फूड सेफ्टी ना मणिपुर की डिस्ट्रिक्ट खुदिंग दा नेस्ले इंडिया की बेबी मिल्क पाउडर अमदे मैगी दा मियंग संगनबा खन खिबगा लोइनना थौबाल डिस्ट्रिक्ट की ओइनसु पाइखत पयाबा थबक थौरम सिंह पाइखतले हाइना डेजिग्नेटेड ऑफिसर फूड सेफ्टी डॉक्टर एम जयंत कुमार फोंदोक्रे डिस्ट्रिक्ट फूड सेफ्टी ऑफिस थौबाल दा पांथोखिबा पाउगी मिफम अमदा मागना मखा तारादुना डिस्ट्रिक्ट असिगी ओइना कक्सिंग वांगजिंग अमदे थौबाल की मफम कयादा पोलम सिंह असि योलिब्रा यंगसिले
Sample sing khomjinduna Imphal da leiba food testing laboratory da thakre dukan sing yengchilubada polam sing asi dealer sing da amuk hanna thakre haiba thengnaki amarom da Myanmar dagi level naptaba polam sing yoliba license yaudana restaurant phamliba sing da su niyom chumna pot yonbina ba appeal tawke pawgi mifam asida food safety officer Thobal and Devendra su sarugya ke akata na kaina daiba dum sathagi gani aduga Myanmar dagi pusalakpa oigi package food sing oigi level fazana tawdaba tawraga su paw thoktaba aduga amsida leiriba meat lonba sing aduga restaurant tawbiriba sing food safety rules ki matungina nasi license lobiraga lonbina ba pil tawjari aduna trawadi abai food safety wing Tawal district namase atuma tamda akan batrai sathazaragani haina Sandal gi parawlonda laloba singa khothokna badagi khunja sing kiduna mayum thadoktuna chena khibadagi yum da lehoba sa uchek sing People for Animal Manipurna close and post veterinary clinic Imphal ga khusam naduna rescue operation chatakre Assam Rifles samasung Technopol police ki matenga luina na chatakiba rescue sida hui mari hodong mari sa sing asi People for Animal na yengsilaba matung khunja sing na mayum da halaklaga khusinagani haire Sangai Progda leiba St. Joseph School da Mahiroi amabu ozana phubagi matangda desamna oza adubu kauduna phubagi thogdoka mari leinana Manipur police na phakiba desamgi thomi 13 ngasi Chairap court complex da leiba CGM Imphal West ki court puthokre Police ki maikei dagi Mahiroi singa sibu numit 9 nigi remand lokthana ba haibada CGM na numit 3 nigi remand pikhi Amaromda Mahiroi bu tamthina phuriba oza adugi mathakta su moto case ama lokhanana ba sarkar gi ukal da khanganki Police na Paraba Desamgi President Amadi Vice President Yauba Thomi Tarataruki Matakta non-bailable Oiba under Section 326 IPC Yauna under Section 341, 342, 506, 34 IPC Pale Thomi Tarataruk Police Custody da Punaba Court Kimapal da Tholakpada Desamgi Atay Thomi Singna Maralay Taba Mahiroi Sing Thadou Maraleba Oza Pau Haiba Kholaw Lauke Desamgi President Yauna Desamgi Thomi Tarataruk Pun Kumari Manungda Tharuk Trabadi Desamna Masigi Mayukta Chap Saba Pakum Pinaba Sem Saba Loire Masida Thorakpa Apapataki Daita Sarkarasna Pugadabani Desamna Maraleba Oza Pubagi Damak Thomi Taratarukpu Su Moto Kes Panduna Pazilaga Mahiroi Amada Puduna Right to Education Bu Kongauna Riba Oza Sina Hozik Pauba Padana Leriba Asigi Nungi Oiba Wakalol Karino Loda Michang Mikai Naiba Yabra, Mahiroi Puba Maraleba Oza, Ozagi Sinfam Dagi Lotokatabani, Mahaku Maralgi, Matik Saba Terak Pigatabani Haide. All Assam Manipuri Student Union Central Committee na Handak Sahigi Class 10 amasung 12 exam da First Division da Mai Paglaba Manipuri Mahiroi Singh Kasargi Gandhi Bhavan da Taramna Oktuna Ikai Khumnabot Kre Thoromasigi Sarukamu Oina June Tara Nepal da Laikhidraba Athoba Singhi Mafam da Laisu Katuna Ikai Khumnabot Ke Angang unabagi thodokta maungha ama laikhidre miyamna thodoktu chenaba soibam baby tong lawbi awang laikai da leiba amba medicine care center ateka kai thokan khre thodosi ngasi ayu pung 10 makhairom tarakpada thanga kendragi moirang police station gi manung chanba iting mamang laikai da leibi moirang them ongbi pakpi debi sahi kunmari mapuroi ba nawina angang unana ba tong lawbi awang laikai da leiba amba medicine care center da pukhalaki center sida angang ama unaraba matung phaibok oirambadagi makha tana delivery toba ngamnaroi haiduna Churachandpur District Hospital da refer tawke District Hospital Churachandpur tana chatpagi lambi da mama lekhidabani khoisaunaraba miyamna amba medicine care center thugai ke police na pamdaba thodok thokdanaba ngak senbagi thabak lokhatke Taramari Suba Finance Commission gi Makhada Center da Housing Ladiba NDA na Luchingba Sarkar Asigi Makhada Manipur da Panchayati Raj Institute Singda Ministry of Panchayati Raj na Lupa Crore Chom Humudra Pithanaba Thawang Tawre Haina Panchayati Raj ke Union Minister of State Nihal Chan Mekwal na Thongju Kendra gi MLA Oiramba TS Biswajit ki Yumda Ngarang Pangthok Patnongmagi Oiba Political Conference da Phongdokre Tharamadu da BJP gi President TS Chauba Made Party gi Miyakya Susarugya ke TS Chawbana Ibobina Luchingba Sarkar Asina Lairba Singi Job Card ki Kusuman Mapung Phana Pibide Haina Maral Sikhe
Malaki oiba mikhalda matam letriba oirabassu BJP gi ticket ta mirep oiraba yai haina panariba TS Biswajitna miyamgi damakta makhatana afaba thabak kaya paikhalaknaba BJP da vote pibiu haina appeal tawkhe. Union Minister na Makataraduna, Prime Minister Gilicing Makada, Manipur da, Low Singuvagilam da Sakot Hananaba, Panchayati Raski Kutang da Senpam Sing Asitadagadavani, Manipur da Sasan Tauriba Congress Sarkana, Mahatma Gandhi National Rural Employment Guarantee Scheme, MGNRGSK, Makada, Tabak Pangraba, Mu Amada, Sahiyamada Nimit Samani, Tabak Pigadavani, Hyrabasu, Nimit Manganika, Tabak Suraga, Sel Lokole, Hybagi Pau Tare. Masigi matangda thigatuna sarkar asigi mathakta sel lana sizinabagi maralda thabak lokhatnaba center gi marilainaba singda takshilagani haike और यहाँ की विलेज काउंसिल किस तरीके से विकास कर रही है कहीं कोई खामी नहीं हो कहीं कोई कमी नहीं हो हम उसको देखने के लिए आए हैं हमारी केंद्र की दी हुई ग्रांट जिसकी यूसी स्टेट नहीं दे रही उसको भी हम लेने के लिए आए हैं कुछ यूसी हमारी पेंडिंग है और 14 फाइनेंस कमीशन के अंदर केंद्र सरकार ने मणिपुर स्टेट को 377 करोड़ रुपए का देने का प्रावधान रखा है पंचायती राज व्यवस्था में 377 करोड़ रुपए जब खर्च होंगे तो मणिपुर का विकास होगा मैं यही आह्वान करने के लिए आया हूँ Androda Matahum Rabi Mau Ama Izat Mangan Badachenaba Mioi Police na Matam Sana Pagat Pagidamag Kil Amadi Akom Lob Kanglay Pakna Tagat Pafungdo Kle How's the Amukana Tema Bemtalokjari Breaking Matunga Mamba Mukana Taram Nokjari Isay Mayek Iba Amadi film director Oibatanatana Sumang Lagi Aiba Kurailam Longkatil the Laiba Dino Tensubana Lakidabada Film Forum Manipurna Awa Fungdo Kle Trinamool Congress Manipur के Vice President M.I. Khana Manipur State Power Distribution Company Limited की मतेंग लोइनना कैराव मक्टिंग दा किलोवाट हुमफुमदोई की ट्रांसफॉर्मर उरुप कांगथकता किलोवाट कुनमंगा के ट्रांसफॉर्मर खिनबग लोइनना इलेक्ट्रिक पोल सिंग युंगबा अमदि वेयर टिंगबगी थबक हौख्रे खोंथांग असिना प्रजा सिंगदा मई फंगनबा ngamlagani haina M.I. Khana फोंदोरक्ले मतुंग दसो अवाट पले होरिबा खुदिमक से एकोइगी MSPDCL की ऑफिसर अमसुंग ऑफिशियल सिंगना एराव केंद्र की खल्लगा पीबी ननाबा अपील तौजरी Social, Cultural, Educational and Support Development Organization Hairok Bazar Sinduna Case Itoza Memorial Award Distribution Thoram Ngarang Siza Hospital the Pangtukre Thoramada Education Minister M. Okendro Siza Hospital gi Managing Director Palinna Maru Oiba Musing Oina Sarukyake Dr. Palinna Hairok da Mapana Karamna Horkibagi Haibagi Matanga Miam the Kanganke Minister Okendro na Hairok da Karigumba Thodok Watok Ama Thorakpada Miyamna Hairopu Yamna Tamtiba Mongda Ubiganu Haike Divine Life Club Kawana Mayapam Lakaina Sinduna Mapan Suba Lake Hidraba Koizam Yaima Singh Memorial Meritorious Award Yantopagi Thoram Ngarang Club Asita Pangtukre Thoramada Education Minister M. Okendro MLA Keranjit Hanagi MLA Bijoy Koizam Yauna Miyukiana Sarubyake Bijoy Koizamna Maki Kendra Ladiba Mahiroi Singh IS Officer Ohening Bagi Apamba Fundu Pagaluina ISK Preliminary Exam da Passed over Yaruklabadi Lupalak Ama Pigani Haike Education Minister M. Okendrona Sarkarna Pilot Project Oina Paikatuna Secondary Nipanda Apaba Mahiroi Puthokna Pandam Thamle Engineer Amadi Medical Gi Coaching Handokna Bagi Damak Lupalak Yankai Budget Haptuna Leire Haike Hayeng June Taramapaldagi Hogadoriba Musalman Singhi Ramjan Gi Saken Thalak Pagaloinana Manipur Legislative Assembly Speaker T.S. Lokeshona Mitai Pangal Isilinau Singda Yapapauzel Pirakle Ramjan Thamanungda Maliamda Lairiba Musalman Pumnamakna Pukchel Sengna Taibang Mapubu Ningzaba Oibana State Asida Punna Hingminariba Aikoi Kudingmak Nungsi Sanana Laiminaba Amade Aram Kawangba Laitaba Ing Tappat Lamdam Ama Ohen Binaba Taibang Semba Mapugi Mapamda Taunijari Haina Speaker na Maki Yaipapauzel da Fundorakle MU Getagi Gari Huranba BDF ki personnel ama Imphal West Police Commando na fare Phagalaba mi sigimaming MD Faziruddin Chai Kuntaret Apokpa Chawba Kyamgai Mayalekai Dagini Mahakna MU Getagi Huranba Angangu Matsugi Blazer number MN01V6397 recover tawri hadi Imphal dagi sugnu fauraga sakpi karong yoba lambi asi matam kuirabagi matungda
Mamang sahigi December kunmapanda sugnu ima kaitel sangabada chief minister na lambi semlagani haina lauthoklam semba hore adubu laibak thibadi semba hobata ngairiba lambi asi kaiba hore lambi quality mental tawraga semdrabadi ireima youth club sugnu amadi sugnu wisdom club na miyamga khusamnaduna lambi sembagi thabak thinglagani masida natana sugnu da paikhaliba CSC sugnu water supply scheme sugnu power station gi thabak singsu quality maintain tawraga sabina ba marilena singi pungning singshile Bachelor of Veterinary Science and Animal Husbandry 2015-16 gi course tamnabagi damak thasigi tangkunda TJ Higher Secondary School da pangthoga dawriba All India Pre-Veterinary Test 2015 da saruk yagadaba mahiroi singna test asida sungsoi soidana saruk yananaba Veterinary and Animal Husbandry gi Director Dr. N. Rajendrona appeal tawrakle numira sida natana atopa test amata tawroi dabana Mahiroi Kunagi Yengbiraga Kanagumba Lup Amatana, Numirasida Ban Natraga General Strike Natingba, Tawidana Basu, Director Na, Gerald Amada Kangalagay. How's this Hanabagi Pau? Nasi Hanabagi Pau da football. Kumalam Park Football Practice Field amadi Hockey Practice Field da chathariba Imphal East Subarto Mukherjee Football Tournament ki sahi taramari makhagi final da Poiro Khongjil High School amadi Prime Rose English School anina final da thengnaragani sahi taramari makhagi nupamasagi team taranipal punna saruk yaduna chatharakiba tournament asigi ngasasana kiba ahanba semi final match da Poiro Khongjil High School na Afros Higher Secondary School bu Panjil ahum amada maithiba piduna final changkibani Poiro Khongjil gi mai pakpagi goal sing adu team masigi N Ravi L Gogo amadi P Herojitna match ki minute taramanga kuntramathoi amadi ani suba half ki ahappa ahum suba minute tasankibani maiti oraba Afros Higher Secondary School gi amata ngairaba goal aduna match ki ahanba minute ta nawas na chanke ani suba semi final match ta Prime Rose English School na Kaibi High School bu Panjal Nipan amada maiti bapiduna final chankre Prime Rose ki goal sing adu team masigi Saifuna goal ahum MD Tamil na goal ani Tong Milel amadi MD Abdullah na goal amom chanke Maiti Horoba Kaivi High School gi amata ngairaba goal adu N Islena chanke tournament asigi final match sing hayeng nungthel pung ani tabada sanaragani loisinbagi thoramda All Manipur Football Association gi General Secretary L Ranjit Roy DYSO Imphal East ki S Nirmalata DYSO Imphal West ki NG Motulal amadi DYAS ki Store Officer KS Santikumar na Thoromapusing Oigani Hari RFC Team A Khamnam Lerakna AYDC Lamsang Akambu Maitiba Piduna First at Level 7 Aside Men's Open Football Tournament ki ahum suba position takre Kasar Road Athletic Union Grau Khamnam Bazar na Sinduna Union Sigi Hockey Ground da Team Tara Mangana Group Mari Thokna Khaidokuna Sathariba First at Level 7 aside men's open football tournament ki ngasi ahum suba position gi sanakiba match da RFC team A khamnam nerakna AYDC lamsang akhambo goal mari ahum da maitiba piduna tournament asigi ahum suba position gi mana lokhibani RFC team A khamnam neraki mai pakpagi goal sing adu mani samade Suresh Rai na goal ani sanki match asida maiti horaba AYDC lamsang akhamgi goal ahum aduna Semyon Isaac amadi Santos na sanki Thasigi tang kunmathoi da tournament asigi aroiba match sanaragani Manipur Tennis Association Sinduna Thasigi kunmari dagi kunipan fauba Lampel Patalaiba Officer Club Tennis Complex da Taramari Suba Governor's Trophy Junior Tennis Championship pangthuklagani sahi tarani thoi amadi taramari makhagi nupa masa amadi nupi masagi singles ta athoi ehen tanagadaba championship asida saruk yaningba tennis sanaroi singna thasigi kunthei fawbagi manungda entry form thazilakadabani akupa marol association asidagi khangnaba yagani hari Indiana yumbu oiduna ing solusingani taratareta pangthogadoriba under 17 World Cup ta saruk yarunaba India team semnabagi thaurang oina under 15 National Academy Goa da lainanaba trial selection da saruk yananaba All Manipur Football Association ge sanaroi taret kawrakre sanaroi sing adudi MD Azaruddin MD Sarif Khan Rimso Chung N Joysana A Kines Lalboilen Kilong amadi A Sranjoini Kalaba Sanuri Singna AIFF Training Center behind Canada Bank near Our Lady of Rosary Church Patorda Margao Gawada report Togadabani Hari
Kesamthong Kendra Kangkut Amadi, Thongzu Kendra Kangkut, Mangsatabam Iboyaima Amadi Puinabati Memorial Lekam Knockout Kendra Wise Kang Tournament Ki Final the Tengaragani, Manipur Gate Nat Ki Oiba Masana Amo Oriba, Kang Yokat Nabagi Pandam da Brasnat Kang Association, Sagolban Nepramenzor Mamang Lekaina Sinduna, Association Asiki Kang Sangda Kangkut Tarang Doina Group Maritokna Kaidok Tuna Satariba, Mangsatabam Iboyaima Amadi Puinabati Memorial Lekam Knockout Kendra Wise Kang Tournament Ki Nasasana Kiba Aniswa semi final match da Kesamthong Kendra Kangkut na Wangway Kendra Kangkut pu Panzil Kunmathoi Tarahum Doida Maiti Piduna final Sankibani Tha Sigi Kunmathoi da tournament Sigi Aruba match Sanaragani Ngasino Mugeng Sagi Pauda ICAL Lampel Pataki Pangba Paugi Matungina Ngasi Quadik Saba degree Celsius Kunipan Dasmik Manga Quaidagi Ingbana degree Celsius Kolumdoi Nungsita Yauba Ising Manil Gisang Ayukta Sada Marfumanga Nungtulana Sada Mudrataret Nongjugi Sang Nil Hauseroi Badamari Bapa Mukana Tara Marisuba the Great June Uprising and Unity Day gi thoram amuko amadi UCM na sinduna ke krupata pangthokre Manipur gi ngamkhai amadi apunba saktam ngakna naba firep hena jasinhan kre Lamlongai gi Langol Reserve Forest ki area da henban lamlok sinduna sagatpa yumcha matararom National Green Tribunal gi order makhada hangangi SD sina luchingba kangbuna thugai kre amadi Chaliba Thasida Union Minister na Aromatic and Medicinal Herbs singi Extractic Center ama amadi Spice Park ama urep uyung tamnagani ngasigo na ISTV na pizaba pau matang solution jare miyeng tabiriba singbu amukahanna khurumjare